All Assam Manipur MEIRA PAIBI APUNBA Loop Aammpal Assam gi HANNAGI President Oibirambi Ema Sanathoi na MASAGI ANABA AMANA MARAM OIDUNA ngarang EKHANG-KHANGHOUDANA Leikhidabada Amkil Nupi Samas Tami Tingmi Macha Leima Itel NLA Nimpal Thobal Ima Anul EE FAM Khwaramban Kaithel Semgat Sagat Club Phawoibi Ema Kaithel Women's Vendor Welfare Union Pauna Kaithel Women's Welfare Organization UPF NIPCO Kada Mapi Council Aammpha amasung Amsuna Awaba Phongdorakli Kasagi Joypur dagi Ima Ingudam Ongbi Sanathoi Dibi Mahak Masagi Chahi Humbudraga Taret Sukre Assam da tariba Manipur sing Manaba Thakta Puraknaba Amadi Nupi Singi Fidam Ngaknabagidamak Matam Sangna Kathokpaga Loinana Thabak Tawrakhiba Ima Amani Manipuri Lonbu Nipan Suba Sedulda Chanhanaba Hotnabada Achoba Thodang Lauduna Delhi de Ihau Changchinbada Saruk Yakibi Amasuni Manipur Lebi 2008 The Spirit of Freedom gi team da Silchar dagi Imphal tamna khongna chatkiba lamsang khongchat aduda Ema Sanathoi thauna leina saruk yaki chahi kudingi pangtokpa The Great June Uprising and Unity Day thorom dasu Assam gi delegate singbu lutingduna leppalaitana saruk yabirambi masida natana leibaki isu kayada mangjil thana saruk yarambi lutingbi amani Ema asimiyam gi thabak tawbagi damak Manipur Sahitya Parisad Assam na ikai khomnaba utkiba laikre Ema Sanathoi na Leikhidaba asi Assam Manipuri singi achauba mangjaba amani loinana imung manungna nanghoriba awabada loop sing asina saruk yarakli